Miswag the main tabiri besung yamnam anurada de bine konana kramzari. Housing Maroiba Pauda National Herald ga Marilena Enforcement Director na Congress Lucinda Sonia Gandhi Amadi Rahul Gandhi ki madagda jas Tangalapa Yamanda Kongsan Sanction Craig. Manipur Pollution Control Board na impalge akoi pedagi single use plastic ke polam sang pagapage traps at Craig. Doinana ngasidiki Ani Suba Feski Oina 68 National School Game Championship Hodokre. House of Pausan Episode National Herald ga Marilena Enforcement Director na Congress ki Luchamba Sonia Gandhi Amadi Rahul Gandhi ke Madhakta Sar Set Taropa ke Mayuta ngase tonga tongamba State ke ada Konjunction Sankrai Manipur ke Oina CLP leader O Ibobi Amadi Manipur Pradesh Congress Committee ke President ke Magachandra Lusangduna Sangapam the Labor Enforcement Directorate Office Mamang the Kolau Lautana Konjunction Sankrai Tawanga se BJP lengang na idibo Season aduna political vedanta taubani democracy kongauna bani haina MPC ke president ke Megachandra pondoragle sansangi ba kongsangka aduda Rahul Gandhi amade Sonia Gandhi da sas tawi yaningde BJP ne idibu politicalized tawi yaningde BJP down the haiba kolau ke lauke loinana National Herald is true voice of people it don't become as tools at the hand of BJP it becomes a tool to flatten opposition to haina iba placard ke association ke Kongjanga duga Marilena ke Magachandra makatana hai National Herald highway miyamna hena khangnaraba miyamgi achumba voice thampamba mane masage matangda Congress party ke maikaidege clarification da pikiba leide adumapo BJP na enforcement directorate po kulai oina Sinapa Mandamba Mawanda Congress Party leader Amade opposition party leader Anida Sasit Toksilapani Asagamba BJP Lengaka Asena Enforcement Directorate Po Kulai Oina Sisinapa Highway Congress Party Naganing Day Tawangasi Tasena Democracy Bo Kongau Nabani Haiba Wapam Tamlake Kongjanga duga Mari Lenana Pamdaba Todok Toktanaba Security na ED Office Mamangda Akanba Section Tarang Lokatke Leader of opposition Sri Rahul Gandhi ji maki mathakta ED da sarsi tawbo yaningde Madam Sonia Gandhi maki mathakta su ED da sarsi tawbo se yaningde haibagi protesta ngasi aikoi Manipur Pradesh Congress Committee na ED ki office mamangda protest se tawjabani Tripura da Kundaripa Maitei Singda Maitei Mayaka Tambinaba Miotaruna Sabatempa Mangase Lok Sabha ke MP Iningtau Lesambasana Zawana Plek of Tautunalam Thakre Sayol Anichupna Maitei Mayak Tambiba ke Kongsat Aduda Saruka Yaripa Miotaruka Duti Maitei Irol Iyek Lonasilon Pumbalo Milange President Kaidembe Ingwacha Maitei Working President Sandok Pamba Tomba Mangang Ukalge President Mutum Maniton Maitei Milange General Secretary Langol Zamp Nomai Lembi Lema Vice President Waikomba Gozen Maitei Amadi Assistant Finance Secretary Sinamp Kundichani Hariba Miyoi Taruk Asina Tripurada Choina Soina Tariba Maitei Singna Maitei Maya Karamna Pagani Amadi Karamne Igane Habadu Tapi Tambigadoribani Tripura Kongsata Aduka Marilena Milange President Kaidembe Ingwasa Maitena Pomising da Pondorokpada Milana Lesang Sena Maitei Mayepo Malengi Takta Pukatuna Ekogi Irol Iyekpo Hena Chakwana Basang Salapa Kongsang Amage Sarukama Oina Tripura Gitonga Tonganba Choina Tariba Maitei Singda Maitei Mayek Ningtina Kanganaba Pandamda Maitei Mayek Tambibake Kongtanga Selokatbani Ipa Ipu Singna Mamangaida Karigumba Ama Iduna Tambada Maitei Megna Iduna Tambiramba Adu Bengali Megna Mode Sinkiduna Madam Kara Maitei Mega as a Miamna Kangnatana Lake Adamoina Maglam the Masagi Miamna Akanba Yo Hautuna Aikoigi Irol Iega as a Lamdam Azida Jana Hanaba Honarakpadaki Ngasidi Skunda College and Dam Mega as a Lidikoina Tamba Hori Hanisupунdoki Manipur Kangipa Asida Ladiba, Midi Puru, Yelumi, Messenger, Akogi, Horupam, Akogi, Tihasi, Mangan, Biguna Maram, Welga, City of Messenger, Lingin Manadaba, Oaba Pimum, Lady Basse, Massim.
Tripurada Maite Mek Tambiba Chakadaba Ozasing Lamtabagi Tarampa Duka Marilena Lok Sabagi MP Iningto Lesamba Sanasa Wana High Santana Santi Hansalanga Santige Wadi Saba Horaklaba Matama Asida Kaihanaba Mawongda Purupa Amagi Tamoy Sokpayaba Mapa Mapu Hagtaktagi Lalaktuna Laglaba Singnaba Laipam Singda Sangba Yaroi Haina Tinglapa Matong Huktabaki Tawongne Santana Su Masida Mana Tawbayaba Tabak Sing Tinta Dringada Tahoningi Luinana Koki Maraktakisu Ladiklaisho Heba Santipamba Lady Basingna Asigumba Matong Huktaba Tawonka Ase Laksin Basangi Makatana Asigumba Pamdaba Tawduk Sing Leptana Chataraklabati Manipurgi Miamga Karamba Pidep Logane Haiba Kanaragane Haike Salisan tauda kari tawe habu ginjani aduna makoina su adana masi matang sabsaba habak si lokalak tergadi miyam ga khanara ga koi kari tausige karmain tausige habu matam Ngarang dage hoduna ngasi pawa Manipur Pollution Control Board na Impal ge akoibada sangali use plastic e polam sing phagat page thabak chathakre single use plastic e polam sing phagat page konsanga duga marilena na Manipur Pollution Control Board ke Secretary W Rosen pondorakada ngarang dage hoduna ngasi pawa satrakpa drive asida niamba lana single use plastic yolamba punna dukana mapan phagat pangam ke hariba dukan singa adudage Anba find ho ina lupalising ani ane khongat tuna punna lupalising tarani pan khongat pa hokre loina na pot chai label lakpa musing de plastic bag kg chaniga yang khaiso khongat pangam dunana driver se makata na su tongan ba mapam sing da leptana sathaki gani haine su phondoke Prasa sing yang aware aware ana mana ram jere ko kan berumba item si yada bagi si luna khang bu mali am na prasa sing se ana koi si amna encouraging sign ni luga akan Mausage Kalda Akabakia Piriba Single Use Plastic Seasonaba Tonaba Amasung Tingnaba Ekoi Kudimana Warib Lomina Bagimata Moide Haina Kamanipur College Kaksange Principal Dr. O Rudrapapuna Pondokre Department of Environment and Climate Change Parampati Infal Iske Green Isolation Program Makada Manipur State Azidage Single Use Plastic Mapung Pana Tinganaba Changsilakdeba Plastic Free Zone Campaign Sadukama Waina Manipur College ke Environmental Science Unit Eco Club Amasung NCC Unit Sinduna Satakiba Concert Ama Lamtaraduna Dr. O Rudrababuna Make Wapamba Ase Pondokibane Dr. O Rudrababuna Makataraduna High Single Use Plastic Asina Equige Mahusage Kalda Asuke Matik Akaiba Pide Hibase Equi Kudimangna Kangminaba Pausel Puba Concert Asi Chatpane Aiquina Aikoigi Tungi Mirongi Damakta Kalaga Single Use Plastic na Manghaliba Kaya Asi Mipongka Kudimak Kangminaba Amasung Masi Seasonada Bagi Warib Asi Puna Lomina Bagi Tangai Padaba Kaya Ge Pausenda Asi Sandomina Se Aikoigi Environment Asibo Kanaba Puna Honamina Se Haina Supongdoke Kamanipur College Kaksinge Mahiroi Amati Uzasingna Sarugyatuna College Asidage Kaksing Kaital Pauba Chatkeba Kongsat Aduda Reuse, Reduce, Refuse Plastic Free Feature our collective duty Say no to use single use plastic, yes to greener future Refuse the plastic, respect the planet Hibernating ma placard sing su Paibagalunana Miamda su Jejai Oina Yantoke Kaksing Laurent Mayai Lambi Committee na Lomisinge Chatok Sasinda Hena Kudong Chanaba Housing Nona Semliba Lambi ki Pibam Amade Kaksinge Mayai Sabukta Laizarabasu Wabagai Kendrage Manung Chana Ladiba Kaksing Kunya Lekaige Manig Mandoke Pibam Kaksing Kendrage MLA Emba Rameshona Koina Satuna Yangsang Kibagaloinana Maki Maike Dege Angamba Tengbang Kusina Kibagaloinana Lambi Sembada Matokdaba Machinery Sink Tengbang Bigane Haina Committee Maikaida Thazaba Piram Lehaide
ngasigi yangsang kongsat aduga mari lenana ember rameshona phongdokibada hause sangwa sagaliba miyangi khudong ka chana batawriba development ke thabaka asina committee na asoba thawdang ka lautuna praja singdage mateng ka lautuna tawbani masida ma ke maikai dagi so angamba khara mateng ka pangnaba ngasigi kongsat asapne ma kendra asigi mihota ama oina yamna sauthok saribasi development ke thabaka ayamba praja singna masamasana achoba thawdang ka lausaduna leijaba angamba khaiganaduna development tawba asini hiramsida makatana miyamgi mihuto oiribaka committee singa tanaraga development ke thabak tawminarabati kendra ase manipur ge khwaidiki thuna saukhatpa kendra ama soidana oigane makatana su development ke thabak khudimakta praja singa punna khusamnaduna jaminase hainasu miyamda appeal tawkhe yamna praja ge khudong chabo oigane haibo wafam ji tamjari aduga tungdasu atai atopa development gi matangda kaching kendra wagai kendra da any akogi kaching da thangna lariba kaching khunyai wai da any development ama tobo matamda koi so angama mating pangje haibo wafam kharse harga punam khudong thank you India lengana lamdamba sada toglebe irangka asi makha sangtha hannaba manba thawongka asi thengnanaba lamdamba asage miyam punna wakhan taminaduna amata oiba chammanaba phirepa amagal loinana thengnanaba honamina se haina kokomege convener khurai champa athapuna phongdorakle hiramasaga mari lainana ngase lampenda leiba kokomege loisangda pangthokiba paugi mifamba amada mahana hai manipur chinko ke narco terrorist singna india government ke mateng lauraga amadi india government sinba langba phauba yaramba yabage manba mongda thorang tauraga ohelakiba manipur ge wathoka asi chai ani phazalaba phauba india government ke maike dege chapsaba masak topa thabak ama phauba tawdana leirapa amadi manipur miyamna matam kya dage kayage mamangdage tanduna amadi hairaga lakpa irangka asi loinanabage tawgadabasing asi phawwa thabako aina ontoktana lakpana maram poraga hausik irang asi sei ani mapong fazalakadore india government ke maike dege wathoka sige oiba hausik phawwa sabsapa masak tokpa thabaka amata paikhalaktabana maram poraga manipur ke miyampa asi su paktaknana isu asi khangba ngamnanaba honarakpada amadi thogleba wathoka sige achumba wayal amadi masige warishal ama puraknaba honabada lamda leiriba klap amadi maira paibi singi luchingba luchibi sing hayingdage hauraga tha sige tang kuntra fawada lepak miyam gi mipam manipur ge crisis na chahi ani fazlapa haiba hiramba asige makada miyam gi oba mipam singka pangtokpiu india government na sangtha hanaba thorangliba irangka ase tahondanaba amadi chapsaba asumba wayal fangnanaba aikoi miyam punna wakal taminabage tangai fadaba adu leire kokomina sinduna miyam humna mifam pangtoktuna matampa asida khudongka chadaba maramna laikai da haiba mifam sing ase sinduna miyangi phidap lawina se phongdokhe achumba wayal ama fangnanaba amadi manipurgi chathariba chahi ani losenba ngamaktaba crisis asi losenba ngamnanaba horabada ekoi miyam punna bhab taminaba khangminnabagi yam tangai phadaba ma leire madu khangminnanaba honabada chumnagi kokomina sinjaba mifam singna miyam huptana hekta lakpasi hujiki oina khudong chadaba miyam ma leibaduna Thawal District Land Resource Department ke makadalariba Deputy Commissioner Sub Divisional Officer amasong Sub Deputy Collector na piriba tonga makal ke certificate sing khudakta apply tawage mahuta matam chana apply tawi haina Deputy Commissioner Thawal Hantem Subas namyam da khangalakle Hiramasagi matang da ngasi pamisanga unabada Deputy Commissioner na hai Manipur lenga ke potang matungena Land Resource Department ke makada piriba OBC certificate domicile certificate permanent residential certificate amasong income certificate singka ase online ge kuthangda masa office ta laktana apply tawa ya halle hariba certificate singa se miyamna darkar lerakpa matamda kudakta hekta longnaraba honarakpa asina staff singda kudong sadaba mamayong na halle hariba certificate singa ase Manipur e-service natraga district e-service ke website ta sanglaga apply tawa yare mase tanabage changadaba che sang sing thazlaba matungda mage process
तौबगे मतम खर चंगनी अदुगा मसा मतुमदा प्रोसेस लोरका वेबसाइट तगे अमो डाउनलोड तौबे याई मरम मदुना हाइरिबा सर्टिफिकेट सिंका असी लौगे हाइरिबदी मियामना मतम चानिंगदे ऑनलाइन गे खुथांगदे अप्लाई तौबियो हाइना माना मखाताना अपील तौरकले साना सर्टिफिकेट अप्लाई तौबियो अखोइसु अखोइदा पीरिबा डेडलाइन जिनि मतुंगिना अखोइना ऑफिस ता लाक्तबजो अखोइना सुंसोय सोयदना अखोइ इश्यू तौगनी हाइबसिमा आई मयामदा थमजगे Juvenile Justice System for Overview amasung Prohibition of Child Marriage Act 2006 के मतंगदा कक्संग डिस्ट्रिक्ट के स्कूल ओजा सिंगे ओइबा अवेयरनेस कम सेंसिटाइजेशन प्रोग्राम पा अमंग से कक्संग वाडी कोंगोई कम्युनिटी हॉल द पांगथोखरे डिस्ट्रिक्ट चाइल्ड प्रोटेक्शन यूनिट DCPU कक्संग डिस्ट्रिक्ट एडमिनिस्ट्रेशन कक्संग के मतेंग लोइना पांगथोखिबा थरम पा अदुदा चाइल्ड वेलफेयर कमिटी कक्संग के चेयरपर्सन कुमारी नौरेमना Juvenile Justice System Overview के मरमदा अदुगा DCPU कक्संग के Legal Camp Provision Officer and Robindrana Prohibition of Child Marriage Act 2006 के मतंगदा रिसर्च पर्सन सिंह ओइना वा ngamb kaloina sarukya khiba oza singna hanglapa wahangkya ge pakhum supikhi Tharomadu pangthopagi matangda DCPU कक्संग के District Child Protection Officer Gaju Raskumari na phongdorakpada Chayi tarani panta phawgi manungda leiba angangsang asi ayamana school kariba angangsang oibana oza singa yamna naksinana loinei maram aduna angangsanga mari leinaba ekseng asage matangda oza singda ningtina khangalabadi oza singna amo angangsingda takpigadoribani masagedabangta Juvenile Justice System for Overview Protection of Children from Sexual Offences POCSO Act 2012 amasung Prohibition of Child Marriage Act 2006 na singba angang singa mari leinaba ek lo sange matangda oza sange awareness cum sensitization program ase pangthopani haiki awareness cum sensitization program pa aduda kaksing palend sorana chikbada leiba skun singdage khangalaba oza yankhai nipan asarugya ke Juvenile Justice System pa amasung Prohibition of Child Marriage Act 2006 ka mari leinaba poster kyashu kaksing wadi kongoi bazar area da thetke haire Thawang district ki tungan ba gram panchayat singda Paikhaliba MC Narika ge makada leiba mat singi nomage eba workshop among us Thawang DC complex da leiba election counting hall da pantokre district program coordinator MC Narika Thawang sintuna pangtopa training kamba workshop aduda MC Narika Thawang district IT manager Rones amasung Lisam Tombana resource person oina MC Narika ge panchayata Paikhaliba thabak thoram sing Paikhal ingaida mat singna logadaba thodang ke matangda wangang ki Training kamba workshop ado hodopage thoramda MC Narika Thobal ge district program coordinator amasung civil executive officer PH Pravananda Sharma BDO Lelong 8 Kiromane amasung BDO Wangsing Tentha Sima Sanjembam su saruyake Manipurda rabies laina sandorakatra haina miyamna mipainaba kongnaba amade ngakthongnaba loinana thabompa ama chathariba World Red Cross Day 2025 ke sarukama oina Manipur lenga ke Department of Veterinary and Animal Husbandry ge Director RK Khogent amade Deputy Commissioner Bisnupur Laurembam Bikram IAS ke Thosal Makada anti-rabies vaccine da kaptabage tharamama Bisnupur district ke tonganba mafam singda ngase so paksana sathakre Tharamdu Indian Red Cross Society Bisnupur District Branch District Veterinary Office Bisnupur amadi Lokent Club Singa Kusamnana Sindana Pangthokpani Nambol Assembly Constituency ge Manung Chanba Nambol Lighton Jump Kori Lekai Community Hall da Kori Lekai Youth Association KLYA na Kusamnana Pangthokpa Tharamda IRCS Bisnupur District Branch ke Secretary Dr. Huidrom Romand, Joint Secretary Huidrom Samchand, Life Member Dr. Mongzam Ranjit amade Veterinary Office ke staff singh KLYA ke Secretary Jingsobam Utang Kumar amade adai Thomasinga Loinana Haudong Taruk Yauna Hui amade Haudong ka Yankai Manga vaccine ka thoke
Oinam Assembly Constituency ge Manung Chamba Tobol Mini Bazada Tobol Gram Panchayat Tobol Youth Development Association Taida Green Brigade Foundation na Kusam Nana Pangtopa Tharamduda IRCS Bisnupur District Branch के Joint Secretary Ilaman Premjit atai Thomi Singh Tobol Gram Panchayat ke Chairperson TS Ningthem Manishu Sarukia ke Tharampa aduda hui chamaga kunta amade hogdong nipan vaccine kapke Bisnupur District ke tonganba mafam sing Nambol Assembly Constituency ke manung chanba Ishog Sabalai kai Poijing Makha Oinam Assembly Constituency ge Tobol Bisnupur Assembly Constituency ge Nachau Wangu Terakong Morang Assembly Constituency ge Huddalar Pubala Moirang Laishoi Kumbi Assembly Constituency ge Wangu Parking dasu anti-rabies vaccination camp pangthoktuna punna hui amasung haudong chamapan humpumatoida anti-rabies vaccine kapthoke loinana vaccine kaptholaba hui haudong singda vaccination certificate singsu yanthoke Scientific Reading Co-op Hybasida Training Program Mama United Committee Manipur UCM Awang Sangma Unina District Veterinary Office Impal West Ka Kusam Naduna Awang Sangma Delaiba Advanced Women Society Awang Sangma Kausing Lema Ge Multipurpose Hall the Pangthokre Training Program Pa Adu Haudopage Thoramda District Veterinary Officer Impal West Dr. Savitri Maibamna Thiba Mitungland UCM ge President YK Dhirena Tharamapu Amadi UCM Sangma Unike Chairman Ayangbam Suresna Akanaba Mitungland Oina Sadugya K Tharam Sida Veterinary Officer Singh Dr. Chirompa Amita Amade Dr. Delras Mayang Lambamna Technical Expert Oibagaloinana Training Atuda Farmer Nipuromna Sadugya K Namon Police Station na Konba Konthausam Assembly Constituency ge Manung Chanba Khabam Bamdiada Lona Yadaba Monda Halaga Thonglaga Matungda Hotel da Yonduna Sandan Lambi Oina Chataba Mioi Amana Hanaba Honaramba Hui Manga Namon Police Station na Ngarangkan Mangam Kray Police ge Phangba Pauna Hai Khabam Bamdiada Hotel da Phamlaga Hui Halaga Thongduna Yolaga Sandan Lambi Oina Chatare Haibna Pau Phongbadagi Namon Police Station ge SIKH Biramangona Luchingba Nambonda Police Station ge team Laikai Duda Sathongba Yonba Hotel Amada Changduna Thiba Humbagi Tabak Chatabada Hotel Aduda Hanaba Tamlamba Hui Manga Kanbangam Kibane Kanbangam Krabo Hui Manga Amade Hanaba Honaramba Hotel Pamba Paraba Mui Adu Police Station da Puraklaba Matung Legal Procedure Sataba Hokre Hairi Tawan District Manung Chanba Hairok Haidupopida Thasage Tang Taramarige Numidang da Tabale Jongba Chatkiba Langatend Kundage Nupamacha Ani Tamtina Puraba Matung Syria Haiduna Hundor Lamle Taudoka Asida Mara Labisink Tidokuna Jeraga Bibada Hairoke CSO Singnasu Mateng Pangbiu Haina Langatingi Miamna Pundarakle Tamtina Purambadake Soktuna Hospital da Lakanariba Mioi Ani Adude Nepramp Surjakanta Jahi Kuntared Apokpa Nepramp Robin Amasong Okrama Robot Sahi Kuntared Apokpa Okramp Devananda Kawi Makoi Anibak Langatent Mamang Lakai Degini Hairi Taudo asagi matang da ngasi ayog langatenge mayra paibi amade club ke naharon singna sinduna langatent yimsau manbe tringda pangthopa paumi singa unapa amada mayeng pamp ibem chakobi mayra paibi amana phongdorakpada gaurigi cheraw banumet april ge tang taramarida Hairok Haidupopida Tabal Sokba Chatkiba Nupamasa Anibu Hairoki Mioi Karana Tamtina Puraba Matung Siri Hana Hundong Lamane like I Aduki Mioi Karana Tenabudiki Hospital da Pukat Biduna like an Akibane Nupamasa Ani Asi Yamna Tina Sopana Marampo Erika Hosek Zoras Matishiti da lying Dona Lady Bane Karikina Mata Yamna Tamtina Puram Libano Haibagi Jingnabadi Lay Marampa Aduna Maral Laiba Mioi Shinga Ase
पुथोकपदा अमदि पुलिस के इन्वेस्टिगेशन दा हाइरोके क्लब अमदि मरा पाइबिसिंगनसु मतंग पांगबियो हाइखि मरा लाइबा मियोय सिंका पुथोकतना मसागे फंगफम थोकपा चैराक सिंके पीद्रगदि लंगा थेंगे खोइसाउनरबा मियामना थोनिंगदबा थौदोकसिंग थोलकपा याय हाइरदुना थौदोक असे चौथोरक्तनबगेदमक्ता हाइरोके मियाम अमदि CSO सिंगना मतंग पांगबियो हाइना मखाताना फोंदोरकले हौकी बतांग तरा मरीदगी हौदुना भारत सिनबा थुंगना पांगथोकलबा नेशनल फायर सर्विस वीक के मनुंग चन्ना ngasi humni chanba numita atopa district ke tonga tonga ba skunda pangthokna bakom kaksang district ke oina so kaksang high secondary skunda mahiroi humbodra ni thuina saruk yaduna ese changdamna ba ama pangthokre ngasi ge sangdamna ba aduga mari lenana kaksang fire service substation ke station officer ke as Surchandrana Pongdorakpada state asige tongan tongan ba santan mangada pangthongna bagom kaksang district isu kaksang high secondary da pangthokpani sangdamna ba asida district asidage mahiroi himbodra ni thuina saruke yari changdamna ba asige thimna unite to ignite a fire safe India haibani sangdamna ba asida makong mathang takraba singda mathang sina lupalisang kontra lisang kunmanga amadi lisang kunta oigani Hausek pangthokliba thauramse aikhoina mahau langpodage section tharangka launanabage pandamne mahau langpoka haibase tambangamdaba yamna khudong thiningai oiba thodoni aikhoina mahau langpok thoklabadi matam sana anapa fire station da matam sana paupisi haina sumiam da appeal tawrakli Kunsalata Dance Performing and Research Center Kaksangwari na Sindunanga se Kaksangwari Sanapati Lekai de Leba Sri Sri Nityananda Mandir da Basanta Ras Utpagi Tharampa Pangthokrai ngase pangthokiba Tharampa do Ministry of Culture Government of India ge Guru Shiksha Parampara Repertory Grant Scheme ge Santang Makada Pangthopani Hai Ngasagi Tharampa aduda athoba meeting land oina Manipur State Kala Academy Awardee Laistramba Sarikumar Ikai Khumnaraba Mitungoina Retail Kamanipur Hindustani Sangeet Mahavidyalaya SIS Indumuki Amade Tharumapu Aina Scholar Amasung Cultural Activist Naurem Chandramanina Sarugyake Manipur lenga ke Science and Technology Department Sinduna Thangmaiban Rally Camp ta pangthokiba Entrepreneurship Training Program on Making of Bakery Item da Sarugya kiba IDP singda Certificate Yentopage Tharampa ama pangthokrai Tharamadu ka mari leinana Science and Technology ke Director Homila Hongreina Phongdora kibada haukiba April tang nipan dage tarahumdoi phauba chathageba training program pa asida posangbam Surbalana trainer oiduna bakery item cake kabog bujia hai mahina chingba sabatam bikhe sahi ani phazalakadareba leba ke iranga asina yum thadukna rally camp da changjapam lawduna leiriba singna wakhal waduna leiringai marak asida santok lambi leitaduna hena awaba phangliba ase kohna bage pandamda training program ase pangthokibani rally camp ta leiriba sing asibo Kusa henduna potoka potokpa ngaman bagaloinana madubu yonduna santok lambi amadi pibangam gadari asigumba training program ase rally camp ayambada pangthongna ba pandam thamle haujek su sajiwa jal manak da leba rally camp ta su back saba ke training pire back saba hairaga aikuna hundoktuna thamba potage samdoktuna kanaba pot samdopage training program ne ngasi certificate yantholiba program pa asige oina trainee yankai henbana sarugi yaduna mai pangna pangthoke ngasige certificate yanthopage thorampa aduda Manipur lenga ke Science and Technology ge secretary kengu juringlana hatoiba mitungland director Homila Hongreina Thorammapo joint secretary CH Sachi Tagtoge volunteer KS Premjit Amadi trainer Posambam Surbala na Akanaba Lengbirakpa oina sarugya ke
Thanga Assembly Constituency ki manung chanba kaibul lamzauda Kobal and Kumari Foundation Manipur na chahi kudinge leptana chatharakpa oina chaliba chahi asige oina chathagadaba class 9 amade 10 tamleba mairui singe for the batch KNK free coaching class hawdokpa amade wushu sanaroi singko opage tharampa ama KNK coaching center kaibul makhaleka danga se pangthokre Tharamduda ex Pradhan Salampa Amoba Manipur Rete Additional SP Laistram Birbabu Bosemge Rete Deputy Secretary Dr. Salamangi Bisnupur District Wushu Gajan Association Ge President Kangabam Pazatona Atoba Mitunglen Sinko Oina Sarugya K. Tharungi Sarukama Oina Gujarat Pangto Kiba Kelo India Wushu National Championship 2025 Amade Tonganba National Ge Thakta Pangtokpa Tournament singda medal lawlar klaba thangkadage haisnab Devajani Salamp Malengambi Prokambam Joyshri amade Kabul Chingmaidage Salamp Loyanganbi Salamp Lanchenbi Kungpo amade wusu sanaroi singbu natke lenganpi yanduna amade momento pituna taramna oktana puning thawake loinana coaching center asige oza singda so natke lengan yanduna amade kudon pon pituna makwiki kathokpa adubo ikai khamna ke tharamduda kangabam fazatona phondura bada Sanaba Haibasi Haurakliba Nahasinge career Shenba Yare Handakta Rosibina DSP Fanglakiba Asi Sport Ke Mapanani Maramsina Sport Puning Sangsan Bage Mangsabalate Aduga Sanaroi Shingna Sanaba Halakpada Medal Purakpage Opi Bagumba Sanaba Chalam Daida Matenka Pambiragadi Asoba Mateng Oigani Haike KNK Foundation Manipur Chairman Utang Kumar Ningthosam na Phondora Kibada Chokotpa Lebak Singna Southok Sanabagi Damakta Human Resource Semkanaba Thanga Kabulda Haurakliba Mahiru Sing Education Gilamda Sota Danaba Santok Walaba Imung Singe Angang Singa Damakta Yanglaka Pre-coaching classes Ase Haudo Kibani Aduga Laikita Natana Tana Atai Hiram Kiadasu Achangba Mi Amamampo Oinaba Matenko Oinanaba Honari Adabo Hiram Kudinda Oza Ima Ipana Pahaningi Hairagasu Isa Isana disciplined Laina Hiram Kudinda Honabachangi Haiki Constitutional validity of Work-of Amendment Act 2023 ke mayukta tharakhiba petition sing hayang sagun sanamita Supreme Court na khanagadori khanagadaba bench aduge member sing na Chief Justice of India Sanjeev Khanna Justice Singh Sanjay Kumar amasung KB Biswanathani bench aduna petition hearing chatharaba matungda sort order amathokani haike Central amasung State lengak nadi Supreme Court ta Haizak Kibada Makoina Pika the documents and Adohana Samita when Bio Haike Top Court na Hayang Nungten Punga Netabada here Chatagadani. Use of properties of Wakapta Piribasinka Ado Valid Oida the Yai Haba Wapam Supreme Court na Hanana Lautopale Krabani Madu Wakaf Kaunsinda Nanta Muslim Singna Masing Henba Oidabadi Togadabani Haike. Zarmangi Dr. Amana Sibaya Hidaki Yansan Naraba Mahi Pitaktuna Miyoi Taramanga Hatkibagi Maranda Sar Set Mayuna Kray. Berlinda Uhobusang na Haikibada Mi Sigibaki Kudam Sang Dampa Fangdana Jahi Nipu Suraba Dr. Aduna Mahaki Mayumba Mai Tadoke Lisangani Kumatoiki September Tiki Lisangani Kunmariki July Fawada Mahana Nupitara Nitoi Amadi Nipa Home Hatke Heidi Germany ke Piracy Loge Matungina Mahake Minga Haidopa Yadaba Dr. Mangonda Siriba Maranta Adudi Yakide Mabu Marant Siriba Miyoshina Haikibada Anabasanga Adibu Kangandana Pangtanabagi Hidak Dr. Aduna Tazinduna Masan Relaxant the Hole Germany ke State ke ada Dr. Aduna Chahi Kumanga dake Chahi Marfudar Mari Suraba Miyoshin Hatke Haidi Lisangani Kunmari ke July Thadade Nomada Miyoi Ani Hatke Centrant Valinda Leiba Mayumda Chahi Humbudra Manga Suraba Nipa Amaga Nupi Humbudra Taru Chahi Humbudra Taruk Surabi Nupi Amaga Hatke Haidi
Howzak sanabagi pauda Department of Youth Affairs and Sport Government of Manipur na sinduna ngasidagi hauduna anishuba phase ke 68 Raksuba National School Games Championship 2024-25 ke ngasi Lamlong Thongkong Artificial Turf Ground da sanakiba hanba Master A3 Haryana amadi A1 Jammu and Kashmir na akan balamba tongnaduna sanakiba Master A3 Haryana na A1 Jammu and Kashmir bo gol amasino da maithiba piki Anisuba Master D3 Chandigarh amadi D1 Rajasthan na sanakiba match da D1 Rajasthan na D3 Chandigarh bo gol ahum sinada maithiba piki amadi ahum suba match da E4 Arunachal Pradesh amadi E2 Tamil Nadu ani sanakiba match da E4 Arunachal Pradesh na E2 Tamil Nadu bo gol ahum sinada thoikre Loinana Mari Suba match da J3 Andhra Pradesh amadi J1 Himachal Pradesh ani sanakiba match da na G1 Himachal Pradesh na J3 Andhra Pradesh bu gol tarisino da maithiba piki Jiribam district asida matampa amada miyam na pamnana sanaramba aikoigi inat ke masana ama oiramba uri kang hairagasu khangnaba masana asibu nahunana ningsingba oina soroka atingbe moirangthem family helgard jiribamna sindunangasi helgard maning laikai mandopta jiribam ningol hausana dhanamanjari university da manipuri department assistant professor ODB Dr Moirangthem Nirmala Devi na sponsor tautuna Moirangthem Toibi Devi Memorial Urikang Tournament pangthokre Ngasigi tharampa asida Helgata Gram Panchayat ke Pradhan L Somarendra Singh Sinlong Club ke President P Devendra Singh L Ranjit Kumar Singh Retired Jadi Ozuribam Amade Moirangthem Gopal Singh Moirangthem Prabhapati Devina Chief Guest President Amade Guest of Honor Amade Donor Oina Saruyake Ngasi sanakiba urikang aduda Helghat Bina champion aduga runner up da joint winner oina Karmarga amadi Helghat ena taduna cash prize piki ngasigi sanakiba urikang tournament aduda L Ranjakumar Singh amadi A Iboton Singh na judge oiki urikang tournament asigi matangda donage idige Moirangthem Prabhapati Devina haikebada aikhogi Mamangaida sana saba kangka masana ase Moirangthem family na nahonana mukhi gadoraba masana asebo hinganaba tawsaba tonamene haina phongdoke hause karobada maroiba paw amona pisari Nastand Herald Mari Lenana Enforcement Directorate na Congress Lusangba Sonia Gandhi amade Rahul Gandhi ki mathakta salse thangatpage mayokta kongjang sang kre Manipur Pollution Control Board na Impalge akoipedagi single use plastic ke polamsang pagatpage tribes athakre Loinana ngasidagi Anisuba Fest ke oina 68 National School Games Championship haudokre Imes PAODAM ngasigi de matang sa daloy sare mi tabiri basang bu amaka na krum sare